Deputy Chief Minister Nemcha kipgen ki maikaidagi condemnation letter amang asi kangpokpi tang mga English ngani ki kun ga taruk thadorakli hairiba condemnation letter asita Nemcha kipgen kuyek pibaga loinana maki maikaidagi hairiba mioi ohum ki punsi mangkhiba Nupi Yaona masiguma thoningdaba thodok loiboi village kaithelman bi kangpokpi district ki manung sanmang asi ay ungam thokki thodok si kan mamongda yaningdaba masung nungaitaba phongdorakli hairiba tamthiraba miha lekhongam haukip timeri haukip amasung zangmilan haukip tamthina hatkiba miha asina apunba community da thamoi sukun nungai handaba amasum awabu hele haba wafam yauna panbaga loinana laikhidraba haksang singna ishorgi khuya khada ingna singna leibu oirasunu haba wafam yauna phongdorakli amaromdana Naga Coordinating Committee ki maikaidagi su condemnation statement ama June ki tang mga English ngani ki kun ga tarukta thadurakli hariba Naga Coordinating Committee Western Foothill Manipur ki maikaidagi akan mamongda Naga Belesta khulai matik sana paiba Loibol Khulen Kuki Beles amasum Pongringlong Saroi Pandong ba part 1 Kangpokpi district ki anigi lona bada Naga Beles tamna akan mamongda khut tharakhiba attack sa tharakhiba akan mamongda yaningde haiba loinana hariba thaudo asi ngasi ayuki sarna pu ohum makhai muk taba matamda kuki militant ni jingnaba singna hariba attack sa tharakhiba ni haina supali makatana committee asina panbaga loinana khulai matik sana pairaba su satnariba hariba group asina hariba jaga asida operating tawbaga loinana rongmai naga village ki manakna leiba pongringlong hariba jaga asida Naga villager singda akan mamongda akia khang nang hanmadan natana hariba jaga sida illegal farm poppy plantation tawe haba jaga su pali masiguma kaya sin maram oiraga Manipur government amasum central government anina athuba matamda hariba jaga sigi manakna leiriba jaga asida leiriba su camp sing athuba matamda lakthokadabani amasum naga populations hariba jaga asida khundariba singda threaten tawriba sing asigi mayokti action lokhatkadabani haba wafam yauna phongdorakli Drug Power Sanglubo Commando Personal Hatkiba Leibak thibani Biren Thobal Moijingda Drug Power Sanglubo Manipur Police Commando Personal Amabu Drug Lalon ba amana thangna thinbadigi leikidaba thaudos Leibak thiba amani haina former Chief Minister Biren maki ex thadorakiba post amada hairi makatana haribana uniform setuna duty tawriba masum drug ki mayokta lanthengnariba personal ama drug lalon ba magi khutta leikidaba haibasi khunai sigi oina yamna ikai ningai ni Manipur Police na sahi lisang sitna kathok tuna lakli war on drug ki campaign su Manipur Police ki personal singna poppy pambi kaya yantha tuna lakli masigi matakta haujuk Manipur thokliba irang sida misam kya ki punsi masum lanthung kya kanki drug nai khoida kayam kuina manghan gadori bano habisi ngasidi asabo hanga moire mihada sida sienariba miwe du khwaidigi Kanba Serapi Gadavani, Local Club, Village Authority, CSO, Amasu Miam Sudra Kimayok, Amatu and Lemina Saiki. Manipur gi sing amasum tampaki mafam singda operation sa thanaba cobra commando sing thunglaba hori state asida hujik laidiba kangluk irang asi athubada loisinduna ingtapa Manipur ama purakna ba amasum central government gi maikai digi lamdam asida laidiba lalhauba gi irang asi english ngani ga kunga mapan phawbada mapung phana loisinnabi gi panamda central government ki maikai digi CRPF ki cobra commando battalion ani approve tawkhibe gi matungina ahanba phase ki oina cobra commando personnel sing thungla bahuri masak maming takthok ningdaba CRPF ki makok thungbo official amana phungdokhibe gi matung inadi cobra commando singadu nan by road Dimapur gi imphal tamna by road ta lakhibani makhoi singadu state asigi singa masum tamgi jaga singda counter insurgency operation ga mari leinaba operation sing khakta sijinagani cobra commando singasi mapung oina sahi kunga manga dagina kunga manga fawgi manu leibisini Makoi singasi jungle warfare specialized training phanglaba ngaktani aduba makoi singasi state asida laiba CRPF makok thongbo official singi kaman makar thabak tawgadabani haina phongdorakhi aduba ahanba base ko ina thunglakhiba cobra commando singa do hauji kadaida leibigi habadudi security reason da phongdo habadi yakiti makoi gi operation si yamna secret
oina sathagadabani makhoi ne sijinagadaba mathau tabu sukulai singa masung gari sing hana na imphal thunglaga lekhrabani warhauriba cobra commando singa du sulakaduri bisayol amani sigi manungda ayamba thunglaragani haina phongdorakhi panmayabadi state asigi laidiba irang asi mapung fana lakshinabagi damakta central government ki maike digi assam da hojik operate toriba saniga tara battalion amasum west bengal operate toriba saniga taret battalion gi kangbu sing manipur deploy tawnaba hawkiba me kunthraga mathuida ayab bikibani cobra commando asi akhandana left wing extremist sing lakshinabagi damakta hawkiba sahi english nganiga nipan dagi namapan linkat kibani hawchuk phawgi oina cobra battalion tara suri hari Pukhrem Prem Kumar ki mihar adu mahaki loinabi Pukhremongbi Menitombi khaktana hatpu oigani thazadi Moirang lamkai tidim lambida leiba hotel amada thokiba thawdo amada leikidraba Pukhrem Prem Kumar ki mihar adu mahaki loinabi Pukhrem ongbi Manitombi khaktana hatpu oigani thazadi mihar adu senaba miyoising phadun aku serak piu han leikidraba Prem Kumar gi masa nupi ahal laisram ongbi Priyana Fongdorokli wapamasi ngarang Moirang Municipal Council 1 number 10 Moirang Khwiru Makhalekai de leiba leikidraba Prem Kumar gi yumda maki imung manung amasum masa singa paumi sing unaba amada mana fongdokibani leikidraba Prem Kumar gi masa nupi ahal laisram ongbi Priyana hai thawdok thokpa numit adugi nomo watlingai mak maphamda lakhi nonganba numita mahaki mapa thangna thinbagi thawdo si thokibani thawdo adu mahaki apokpa amadi apokpi ga hotel aduda khatnabadagi mama na mahaki mapa bu thangna thinduna hatpani haiduna mahaki mama hojik jail da thajinkhre adubu thokiba thawdo adu mahaki mama khaktana mapa adu thangna thilaga hatpani haibasi thajadi yuma mada laminari banina mama ga mapa ga noma phadoksu khatnaba saunaba adum yawri matamduda asigumba tamthiraba thawdo asi amukta yawkidi adubu me kunthra da thokiba thawdo adu thokba matamda hotel leidiba hotel mapu amasum atai miyoi amata adumak tamthiba thawdok thoklaba phawba miyam khangnaba lawba khongba tawtriba karigino haibasi hangningai oibo hangni thawong asina thawdo adu lona loisinanaba thawrang taw oigani haina singai maki mapa hotel manungda hatolaga matung mangondagi tarakhi e singadu taithok samtholaga thamlakhi maki mapa da thilamliba thang adusu samtholaga dustbin da haptuna lerama thinakhi maki mapagi mihat asi mama khaktana hatpu oiroi haina phongdokhi kangluk ki irang mayuk nari ngai da SIR pangthokpa yaroi thawong sina kuki IDP lising kya electoral roll du yaw phanglaroi kim kangluk ki irang mayuk nari bistera sida draft electoral roll ga mari lainana special intensive revision SIR pangthokpa yanindi haujuki phiba masida SIR pangthokpa na lanjena dun IDP oina leidiba kuki lising kya electoral roll asida yawba phanglaroi haina kuki NP gi Manipur gi maike digi phongdorakli kuki NP Manipur gi maike digi makhata na hairibana electoral roll ga mari lainana haujuk sathariba SIR sida mipum tingna yawba ngamla irang na maram oiraga IDP oina lanjena dun leidiba kuki lising yang ga mathoi rongi issue asi athubada loisinaduna makhoi sing adu hana mayumda halana ba khona gadabani asiguma yamna maru oiba electoral amadi administrative ki exercise asida khudong thiba mayu nariba yamlaba miyoi kya ama yawba phangdaba haibasi democratic representation ki principle adu you want to adu lehendabani haujuk sathariba SIR ge process asida IDP sing asi hakthengna oirabasu nakoinana oirabasu yawba phangdaba haibasi sathariba SIR ge process asi mapung phadaba ma oigani maram aduna haujuk sathariba SIR ge thaba asi yaba ngamloi electoral gi revision process asida irang asida saitheng mayuk nariba IDP kudima yawgonana ba government amasum district authority gi maikeri athuba matamda mapung phaba khongthang sing lokhat kadaba naiki